JSC against the missing of Laisram Kamal Babu gi mihut singa 57 Mountain Division gi officer singa unakre Army gi maikaidagi Kamal Babu phangnaba thiri haiba natana atopa wafam amata phongdorakhidre Hayeng Kwairamban Kaithel da CSO singa amadi Kaithel ki ima singa apunba mifam ama pangthoklaga akanba firep ama lauragani haina JSC na phongdorakle Laisram Kamal Babu mafam khangdana mangkhibaga mari lainana ngasi numidang wairam 57 Mountain Division ki officer singa unaba changluba JSC ki mihut Laurembam Anitana paudam ladun hai Army amadi Kangpokpi Police ke maikaidagi mangkhiba Kamal Babu phangnaba akanba mongda thibagi thabak chathari adumapu akaknaba matam amagi manungda Kamal Babu puthokani haibadi ngamloi haina Army gi maikaidagi thamlakhi Army na Kamal Babu phangnaba chathariba search operation asida thajaba thamduna miyamna mateng pangbiyu lambi thingbagi kongjang ase handokduna Army gi thabak thawramda apanba pibiganu haiba wafam su Army gi maikaidagi khangalakhi Anitana makha tana hai Army camp tagi mangkiba Kamal Babu thiba khangdana leirakpa ase numitaruni suraklei Kamal Babu phangnaba thiri haiba natana Army gi maikaidagi atopa bakum amata phangba ngamdre oirakliba pibam asida miyamna su Army da thajaba leitre maramaduna JSC gi miyoi singal loinana Kwairamban Kaithel gi ima amade CSO sing yauna hayeng ayo Kwairamban Kaithel da mifam ama pangthoklaba matung makha tana kan makong jang changsilagani haina Anitana makha taki अखोइना तौरी थबकसी ngasi numit taruni sujale akhoi nahandagi akhoi mangiba numitudagi hawraga akhoi ngasi sangjal aiji adu ngasi bawjida moidagi kaigumba clue ama baw phangdabani na akhoi na haijai moida mokhoi na thiriba chatliba moina matam kaktana moina nahandagi moiju thiba humba adum chathari na hai moina thiba humba chathari do akhoi sisi baw chatle sisi baw tawre adugi proof amam di haidi akhoi da thajaba amam di amum di akhoi da pibiyu hai akhoi Muna tumina thiri na lesson modulation biganon hai state amasung central government pulap punjalaga combine to birakanda aikoi gi mangi ba mioi se phangna ba hona bada achauba thaudang lobi hai ba se ai hajeningi maramdi aikoi mangi ba sim maitai ne ba maitai community ma aikoi army camp manung da mang ba je army camp gi di yam chauba maithi ba ma odini aduna kanna aikoi mayam changna hona minaraga aikoi gi Mangirba Kamal Babu se Central Government amasung India akhoi state government manaraga chapmana na hona minaraga akhoi gi mating pangbiyu haibase apri tawjani